ꯑꯍꯨꯝꯁꯨꯕ ꯃꯇꯥꯡ ꯇꯣꯝꯕꯤ ꯕꯤꯕꯤꯒꯤ ꯌꯨꯝꯗꯤ ꯑꯃꯤꯔ ꯑꯁꯤꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩ꯫ ꯑꯃꯤꯔ ꯑꯁꯤꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯆꯠꯄꯗ ꯂꯝꯕꯤ ꯑꯁꯤꯅ ꯁꯥꯡꯕ ꯒꯖ 200 ꯈꯔ ꯍꯦꯜꯂꯤ꯫ ꯖꯍꯦꯔꯥꯅ ꯆꯠꯄꯗꯤ ꯃꯥꯏꯜ ꯑꯃꯔꯣꯝ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯦ꯫ ꯀꯣꯟꯊꯣꯡ ꯑꯁꯤꯗꯤ ꯀꯌꯥ ꯆꯠꯅꯕ ꯅꯠꯇꯔꯦ꯫ ꯃꯃꯥ ꯃꯆꯥ ꯑꯁꯤꯗꯤ ꯑꯃꯤꯔ ꯑꯁꯤꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯂꯣꯝꯗ ꯐꯥꯎꯗꯨꯅ ꯆꯠꯂꯦ꯫ ꯁꯟ ꯆꯪꯗꯅꯕ ꯋꯥ ꯃꯄꯨꯝꯅ ꯐꯩꯗꯨꯅ ꯋꯥꯡꯂꯞ ꯈꯥꯔꯦ꯫ ꯋꯥ ꯀꯨꯡꯅ ꯌꯨꯡꯗꯨꯅ ꯃꯤ ꯑꯃꯠꯇ ꯆꯪꯕ ꯌꯥꯅꯕ ꯐꯥꯠꯄ ꯖꯥꯠ ꯑꯗꯨꯅꯤ꯫ ꯑꯍꯟ ꯑꯣꯏꯕꯅ ꯀꯥꯟꯗꯨꯅ ꯆꯪꯏ, ꯑꯉꯥꯡꯅ ꯂꯤꯠꯇꯨꯅ ꯆꯪꯏ꯫ ꯃꯍꯧꯁꯥꯗꯤ ꯖꯍꯦꯔꯥ ꯈꯣꯏꯒꯨꯝꯕꯅ ꯆꯠꯄꯗꯤ ꯀꯥꯗꯨꯅ ꯆꯠꯂꯤ ꯅꯠꯇ꯭ꯔꯒ ꯀꯥꯟꯗꯨꯅ ꯆꯠꯂꯤ꯫ ꯄꯨꯟ ꯏꯁꯤꯡ ꯌꯥꯎꯕ ꯑꯃꯁꯨ ꯃꯀꯣꯛꯇ ꯄꯨꯔꯦ꯫ ꯀꯥꯕꯗꯤ ꯉꯝꯗꯔꯦ, ꯀꯥꯟꯕꯗꯤ ꯂꯥꯏꯅ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯍꯦꯔꯥꯅ ꯀꯨꯟꯖꯣꯒꯤ ꯃꯃꯥꯡꯗ ꯀꯣꯟꯊꯣꯡ ꯑꯁꯤ ꯀꯥꯅꯤꯡꯗꯔꯦ꯫ ꯉꯍꯥꯛ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯄꯟꯕ ꯑꯗꯨꯗ ꯀꯨꯟꯖꯣꯗꯣ ꯈꯪꯉꯦ, ꯄꯨꯟ ꯑꯗꯨ ꯑꯩ ꯂꯥꯟꯊꯣꯛꯆꯒꯦ ꯍꯥꯏꯅꯤꯡꯏ, ꯑꯗꯨꯕꯨ ꯄꯥꯛ ꯍꯥꯏꯕ ꯉꯝꯗꯦ꯫ ꯖꯍꯦꯔꯥꯅ ꯄꯨꯟ ꯑꯗꯨ ꯁꯝꯕꯟ ꯋꯥꯡꯃ ꯑꯁꯣꯝꯗ ꯊꯥꯔꯒ ꯀꯣꯟꯊꯣꯡ ꯑꯗꯨ ꯀꯥꯗꯨꯅ ꯂꯥꯟꯊꯣꯛꯂꯦ꯫ ꯀꯣꯟꯊꯣꯡ ꯃꯅꯨꯡꯗ ꯃꯁꯥ ꯂꯩꯔꯒ ꯄꯨꯟ ꯑꯗꯨ ꯂꯥꯝꯒꯦ ꯇꯧꯏ꯫ ꯀꯨꯟꯖꯣꯅ "ꯑꯩ ꯄꯥꯏꯖꯒꯦ ꯍꯥꯏꯕꯕꯨ ꯌꯥꯒꯗꯔꯥ?" ꯍꯥꯏ꯫ ꯖꯍꯦꯔꯥꯅ "ꯌꯥꯔꯅꯤ" ꯍꯥꯏ꯫ ꯖꯍꯦꯔꯥꯗꯣ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠꯅ ꯌꯩꯕ ꯐꯨꯒꯥꯏꯅ ꯁꯥꯠꯄ ꯊꯝꯕꯥꯜ ꯀꯧꯕ ꯂꯩꯒꯤ ꯃꯥꯏꯊꯣꯡ ꯑꯣꯏꯗꯨꯅ ꯄꯨꯟ ꯂꯥꯝꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯃꯇꯨꯡꯂꯣꯝꯗꯒꯤ "ꯖꯍꯦꯔꯥ, ꯀꯩꯗꯧꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯀꯧꯔꯛꯏ꯫ ꯃꯃꯥꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯔꯛꯄꯗ ꯖꯍꯦꯔꯥ ꯀꯨꯟꯖꯣ ꯑꯅꯤ ꯂꯩꯔꯝꯕꯁꯤ ꯎꯔꯦ꯫ ꯖꯍꯦꯔꯥꯅ "ꯀꯣꯟꯊꯣꯡ ꯂꯥꯟꯊꯣꯛꯄ ꯉꯝꯗꯔꯦ" ꯍꯥꯏ꯫ ꯃꯃꯥ ꯊꯣꯔꯛꯇꯨꯅ ꯄꯨꯟ ꯑꯗꯨ ꯂꯥꯟꯊꯣꯛꯂꯦ꯫ ꯖꯍꯦꯔꯥꯅ "ꯏꯃꯥꯕꯨ ꯍꯪꯏ" ꯍꯥꯏ꯫ ꯀꯨꯟꯖꯣꯗ ꯇꯣꯝꯕꯤ ꯕꯤꯕꯤꯅ "ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯏꯕꯨꯡꯉꯣ?" ꯍꯥꯏ꯫ "ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯅꯤꯡꯗꯨꯅ ꯂꯥꯛꯆꯕꯅꯤ" ꯍꯥꯏ꯫ ꯇꯣꯝꯕꯤ ꯕꯤꯕꯤꯅ ꯄꯨꯟ ꯑꯗꯨ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯖꯍꯦꯔꯥꯅ "ꯁꯣꯝꯗ ꯆꯪꯕꯤꯔꯛꯎ" ꯍꯥꯏꯗꯨꯅ ꯃꯥꯡ ꯊꯥꯔꯦ꯫ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯗꯨꯅ ꯁꯨꯃꯥꯡ ꯇꯥꯔꯦ꯫ ꯃꯃꯥꯅ ꯃꯨꯔꯥ ꯑꯃ ꯁꯨꯃꯥꯡꯗ ꯊꯥꯔꯦ꯫ "ꯐꯝꯃꯨ ꯐꯝꯃꯨ ꯏꯕꯨꯡꯉꯣ, ꯏꯕꯦꯝꯃ ꯍꯤꯗꯥꯛ ꯍꯥꯜꯂꯨ." ꯀꯨꯟꯖꯣꯗꯣ "ꯐꯅꯤ" ꯍꯥꯏꯔꯒ ꯐꯝꯃꯤ꯫ "ꯀꯔꯤꯒꯨꯝꯕ ꯋꯥ ꯂꯩꯕꯒꯦ?" "ꯀꯣꯡꯃꯄꯥꯟꯗꯒꯤ ꯃꯥꯏꯕꯝ ꯇꯣꯝꯕ ꯍꯥꯏꯕ ꯃꯥꯏꯕ ꯑꯗꯨꯅ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯒꯤ ꯑꯅꯥꯕ ꯌꯦꯡꯕꯤ꯫ ꯍꯤꯗꯥꯛ ꯃꯃꯤꯡꯗꯤ ꯍꯥꯏꯔꯛꯇꯦ, ꯍꯥꯏꯔꯨꯔꯒ ꯍꯦꯛꯇ ꯃꯈꯪꯕꯤꯒꯅꯤ ꯍꯥꯏ꯫ ꯍꯤꯗꯥꯛ ꯑꯗꯨ ꯃꯅꯥ 5ꯗ ꯄꯤꯕꯤꯔꯛꯎ ꯍꯥꯏꯖꯔꯛꯏ, ꯑꯗꯨꯒꯤꯅꯤ" ꯍꯥꯏꯔꯦ꯫ "ꯏꯃꯥ ꯍꯦꯛꯎꯈꯤꯒꯦ, ꯍꯤꯗꯥꯛ ꯊꯛꯎ" ꯍꯥꯏꯔꯝꯂꯒ ꯑꯋꯥꯡ ꯊꯪꯕ ꯌꯦꯅꯈꯥꯔꯣꯝꯗ ꯃꯃꯥ ꯑꯁꯤ ꯆꯪꯈꯔꯦ꯫ ꯖꯍꯦꯔꯥꯅ ꯍꯤꯗꯥꯛ ꯍꯥꯟꯗꯨꯅ ꯉꯥꯟꯊꯛ ꯑꯗꯨ ꯃꯥꯡꯒꯣꯟꯗ ꯊꯝꯃꯦ꯫ ꯁꯨꯃꯥꯡ ꯃꯆꯤꯗ ꯂꯐꯨ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ꯫ ꯃꯗꯨꯗꯒꯤ ꯂꯥ ꯃꯆꯦꯠ ꯑꯃ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯂꯥ ꯑꯗꯨ ꯁꯣꯛꯄꯣꯏ ꯁꯣꯛꯇꯕꯣꯏ ꯇꯧꯗꯨꯅ ꯍꯦꯛꯇꯨꯅ ꯄꯨꯔꯛꯂꯒ ꯀꯨꯟꯖꯣꯗ ꯂꯩꯕꯥꯛꯇ ꯊꯝꯖꯅꯤꯡꯗꯦ, ꯊꯥꯗꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯀꯨꯟꯖꯣꯒꯤ ꯃꯃꯥꯡꯗ ꯂꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯀꯨꯟꯖꯣꯅ ꯊꯥꯗꯔꯛꯎ ꯍꯥꯏꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯔꯤ ꯑꯃꯠꯇ ꯍꯪꯒꯣꯏꯕ ꯂꯩꯇꯅ ꯖꯍꯦꯔꯥꯅ ꯄꯥꯏꯔꯤꯕ ꯂꯥ ꯑꯗꯨ ꯂꯧꯔꯦ꯫ ꯖꯍꯦꯔꯥꯅ "ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ?" ꯍꯥꯏꯅ ꯃꯪꯒꯨꯝ ꯍꯥꯒꯨꯝ ꯈꯜꯂꯦ꯫ ꯈꯟꯅ ꯈꯟꯅ ꯉꯥꯟꯊꯛ ꯑꯗꯨ ꯂꯧꯗꯨꯅ ꯀꯨꯟꯖꯣꯒꯤ ꯃꯃꯥꯡ ꯇꯥꯟꯅ ꯆꯪꯂꯛꯄꯗ ꯉꯥꯟꯊꯛ ꯑꯗꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯗꯣ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ꯫ ꯖꯍꯦꯔꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯡꯗ ꯊꯝꯒꯦ ꯍꯥꯏꯅ ꯅꯣꯟꯊꯔꯛꯄꯗ ꯉꯥꯟꯊꯛꯅ ꯂꯩꯄꯥꯛ ꯌꯧꯗ꯭ꯔꯤꯉꯩꯗ ꯖꯍꯦꯔꯥꯒꯤ ꯃꯈꯨꯠꯇꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯂꯧꯖꯔꯦ꯫ ꯖꯍꯦꯔꯥꯅ ꯉꯥꯟꯊꯛ ꯃꯅꯤꯡꯗ ꯄꯥꯏꯗꯨꯅ ꯄꯨꯖꯔꯛꯄꯅꯤ꯫ ꯀꯨꯟꯖꯣꯁꯨ ꯉꯥꯟꯊꯛ ꯃꯅꯤꯡꯗ ꯄꯥꯏꯗꯨꯅ ꯂꯧꯏ꯫ ꯑꯅꯤꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯪꯒꯨꯝꯅ ꯏꯊꯣꯛ ꯊꯣꯛꯅꯔꯦ꯫ ꯃꯃꯥꯅ ꯍꯤꯗꯥꯛ ꯑꯗꯨ ꯍꯦꯛꯇꯨꯅ ꯀꯨꯟꯖꯣꯗ ꯄꯤꯔꯤ꯫ "ꯀꯔꯤ ꯂꯩꯀꯥꯏꯗ ꯂꯩꯕꯒꯦ?" ꯍꯥꯏꯅ ꯃꯃꯥꯅ ꯍꯪꯍꯧꯏ꯫ ꯖꯍꯦꯔꯥꯗꯤ ꯃꯗꯨ ꯇꯥꯍꯧꯗꯔꯦ꯫ ꯀꯨꯟꯖꯣꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯒꯗꯕ ꯑꯗꯨ ꯏꯀꯥꯏꯗꯨꯅ
ꯏꯃꯨꯡꯗ ꯆꯪꯉꯨꯕ ꯃꯇꯝ ꯊꯣꯛꯂꯦ꯫ ꯃꯃꯥꯅ ꯀꯨꯟꯖꯣꯒ ꯖꯍꯦꯔꯥꯒ ꯑꯅꯤ ꯑꯁꯤ ꯈꯪꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯍꯧꯏ꯫ ꯍꯤꯗꯥꯛ ꯄꯨꯗꯨꯅ ꯀꯨꯟꯖꯣ ꯂꯥꯛꯑꯦ꯫ ꯖꯍꯦꯔꯥ ꯅꯣꯚꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫